ꯃꯔꯥ ꯂꯩꯔꯕꯤ ꯑꯕꯦꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯅꯤꯁꯨ ꯃꯆꯥ ꯀꯧꯕꯅ ꯍꯦꯜꯂꯛꯄꯅꯤꯅ ꯁꯥꯎꯔꯗꯨꯅ ꯈꯣꯟꯗꯨ ꯀꯟꯈꯠꯂꯛꯏ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯇꯞꯅ ꯏꯪꯅ ꯊꯦꯝꯅꯧꯗꯅ ꯂꯣꯏꯅꯒꯗꯕꯅꯤ꯫ ꯏꯆꯥꯁꯦ ꯑꯁꯨꯝ ꯇꯧꯔꯝꯕ ꯃꯤ ꯅꯠꯇꯦ꯫ ꯅꯪꯒ ꯈꯪꯅꯕꯗꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯁꯤꯌꯧꯅ ꯃꯥꯡꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ? ꯏꯆꯥꯁꯦ ꯐꯠꯇ꯭ꯔꯦꯅ ꯅꯪ ꯏꯆꯥꯒꯤ ꯃꯔꯨꯞꯁꯤꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯟꯗꯛꯇꯤ ꯑꯕꯦꯝꯁꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯐꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯣ꯫ ꯅꯆꯥꯗꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯃꯤꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯉꯩꯗ ꯅꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯅꯕ ꯑꯝꯇ ꯍꯣꯠꯅꯕꯤꯀꯣ꯫ ꯑꯩꯗꯤ ꯖꯦꯀꯣꯕꯀ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯏ꯫ ꯅꯆꯥ ꯅꯨꯄꯥꯅ ꯀꯥꯏꯍꯟꯈꯤꯕꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯅꯆꯥꯗ ꯍꯪꯂꯨꯁꯣ꯫ ꯍꯣꯏ, ꯑꯩ ꯖꯦꯀꯣꯕꯇ ꯂꯩꯗꯧꯔꯤ꯫ ꯏꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯏꯃꯥ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯖꯦꯀꯣꯕ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤ, ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ ꯑꯩꯅ꯫ ꯔꯣꯁꯅꯤ ꯃꯈꯨꯠꯀꯗꯨ ꯃꯊꯕꯥꯛꯇ ꯌꯩꯔꯒ, ꯏꯁ, ꯍꯔꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ꯫ ꯍꯩ, ꯆꯤꯡꯗꯣꯟꯕꯤ, ꯆꯟꯅꯔꯣꯏꯗꯕꯤ, ꯅꯄꯥꯗꯨꯅ ꯁꯥ ꯊꯣꯛꯈꯩ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯕꯅꯤꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦꯅꯦꯀꯣ ꯅꯃꯥꯏꯒꯗꯣ꯫ ꯅꯊꯛꯀꯤ ꯑꯍꯟꯅꯤ, ꯅꯈꯥꯒꯤ ꯑꯉꯥꯡꯅꯤꯁꯨ ꯈꯪꯗꯕ꯫ ꯍꯩ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯇꯅ ꯏꯆꯥꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯈꯩ ꯀꯣꯏꯄꯨ ꯄꯨꯕꯤꯔꯨꯔꯦ ꯀꯥꯏꯍꯧꯗꯅ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯏꯆꯥꯁꯤꯅ ꯉꯥꯎꯁꯤꯟꯅꯔꯛꯂꯥꯟꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯕ꯫ ꯐꯩ, ꯅꯪ ꯈꯪꯅꯤꯗꯅ ꯅꯪ꯫ ꯏꯃꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯣ꯫ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯣ꯫ ꯅꯣꯏꯒꯨꯝꯕ ꯏꯃꯥ ꯏꯄꯥ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯑꯄꯣꯛꯄꯗꯤ꯫ ꯍꯩ, ꯆꯤꯟꯊꯤꯕꯤ, ꯇꯧꯉꯝꯕꯤ, ꯅꯋꯥ ꯅꯥꯏꯕꯁꯨ ꯈꯪꯂꯣꯏꯅꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯈꯜꯂꯤꯕꯗꯣ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯕ ꯐꯪꯂꯣꯏꯅꯦ ꯅꯄꯨꯟꯁꯤꯗꯣ꯫ ꯑꯩꯅ ꯖꯦꯀꯣꯕꯀꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯀꯜꯂꯛꯇꯣꯏꯕ? ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯒꯤ ꯇꯥꯠ ꯄꯥꯠꯇꯣ ꯑꯐꯕ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯎꯠ ꯆꯥꯏꯔꯝꯂꯅꯤ ꯈꯪꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯀꯜꯂꯛꯄꯒꯤ ꯅꯠꯇꯦꯅꯦ꯫ ꯃꯥꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯌꯦ꯫ ꯖꯦꯀꯣꯕ, ꯍꯥꯏꯌꯣ, ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯑꯝꯇ ꯍꯥꯏꯌꯣ ꯁꯦꯡꯅ, ꯁꯦ꯫ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯇꯧꯕ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯒ ꯖꯦꯀꯣꯕ ꯑꯣꯏꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯀꯔꯤꯝꯇ ꯈꯥꯝꯗꯣꯛꯄꯁꯨ ꯉꯝꯖꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯕꯦꯝꯒꯤ ꯊꯧꯔꯕ ꯋꯥꯍꯪꯗꯨꯗ ꯇꯔꯪ ꯆꯠꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯈꯠꯅꯔꯤꯕꯗꯣ ꯖꯁꯄꯔ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ, ꯅꯦꯅꯦ, ꯀꯩꯅꯣ ꯖꯦꯀꯣꯕꯇꯤ ꯇꯣꯟ ꯀꯧꯕꯤ ꯑꯃꯒ ꯀꯣꯏꯅꯔꯤ? ꯁꯤꯗꯤ ꯔꯣꯖꯔꯒ ꯅꯨꯡꯁꯤꯅꯗꯥꯏꯅꯦ ꯍꯥ? ꯑꯣꯏ, ꯀꯩꯅꯣ ꯔꯣꯖꯔꯒ ꯅꯨꯡꯁꯤꯅꯔꯒ ꯖꯦꯀꯣꯕꯇ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯂꯤꯁꯤꯅ? ꯔꯣꯁꯅꯤꯗꯨ ꯈꯨꯕꯥꯛ ꯈꯨꯔꯒ, ꯍꯥꯏꯌꯣ, ꯀꯝꯗꯧꯏ, ꯇꯁ, ꯉꯟꯇꯥꯅ ꯆꯣꯞꯄꯤꯗ꯫ ꯑꯕꯦꯝ ꯁꯥꯎꯔꯒ ꯖꯦꯀꯣꯕꯀꯤ ꯊꯕꯥꯛꯇ ꯑꯣꯏꯅꯔꯞ ꯀꯤꯟꯅ ꯁꯨꯔꯒ, ꯍꯥꯏꯌꯣ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯃꯆꯤꯟ ꯈꯔ ꯐꯠꯇꯕ ꯖꯦꯛꯇꯨꯁꯨ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯃꯅꯤ ꯃꯃꯧ ꯑꯝꯇ ꯆꯠꯈ꯭ꯔꯣ, ꯂꯝꯄꯥꯛꯇ ꯈꯟꯅꯧꯁꯣ, ꯁ꯭ꯋꯥꯏꯗ ꯈꯟꯅꯐꯝ ꯅꯠꯇꯦ꯫ ꯑꯕꯦꯝ ꯁꯥꯎꯔꯒ, ꯅꯣꯏ ꯀꯅꯥꯅꯣ ꯍꯥ? ꯁꯤꯗ ꯅꯣꯏ ꯌꯧꯔꯛꯀꯅꯣ꯫ ꯖꯦꯀꯣꯕꯁꯦ ꯑꯩꯒ ꯊꯥꯏꯅꯗꯒꯤ ꯈꯪꯅꯖꯔꯛꯄꯅꯦ꯫ ꯖꯁꯄꯔꯅ, ꯑꯗ ꯔꯣꯖꯔ ꯍꯣꯏꯗꯤ ꯏꯅꯥꯛ ꯈꯨꯜꯂꯦꯅ ꯀꯣꯏꯔꯨꯕ꯫ ꯖꯦꯛꯅ ꯑꯃꯨꯛ, ꯑꯗꯩ ꯅꯤꯁꯥ ꯆꯥꯔꯛꯄꯗꯒꯤ ꯄꯥꯝꯃꯛꯇ꯭ꯔꯕ꯫ ꯖꯁꯄꯔꯅ ꯑꯃꯨꯛ, ꯑꯗꯩ ꯖꯦꯀꯣꯕ ꯑꯃꯨꯛ ꯄꯥꯝꯃꯛꯑꯕ꯫ ꯖꯦꯛꯅ, ꯑꯗꯩꯗꯤ ꯁꯤꯡꯒꯥꯏꯕꯥꯛꯇ ꯅꯠꯇꯦ, ꯌꯣꯠꯆꯩꯁꯨ ꯌꯥꯝꯅ ꯂꯩ, ꯃꯔꯥꯡ ꯀꯥꯏꯅ꯫ ꯖꯁꯄꯔꯅ, ꯂꯦꯡꯕꯤꯈ꯭ꯔꯣ, ꯆꯠꯂꯣ, ꯀꯣꯡꯊꯣꯡꯁꯣꯝ ꯃꯥꯏꯀꯩꯗ ꯂꯩꯖꯔꯦ꯫ ꯑꯕꯦꯝꯗꯨ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯖꯦꯀꯣꯕꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦ꯫ ꯔꯣꯁꯅꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯥꯅ ꯅꯝꯗꯅ ꯏꯆꯥꯁꯤ ꯃꯥꯡꯍꯜꯂꯦ꯫ ꯌꯨ ꯊꯛꯄꯁꯨ ꯃꯥꯅ ꯇꯝꯕꯤꯕ, ꯀꯣꯏꯕ ꯂꯥꯡꯕꯁꯨ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯧꯗꯅ ꯄꯨꯕꯤꯕ꯫ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯏꯆꯥ ꯃꯥꯡꯂꯕꯅꯤꯅ ꯑꯩꯒꯤ ꯁꯥꯞꯇꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯁꯅꯨ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯁꯅꯤꯗꯨ ꯉꯥꯡꯗꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯖꯦꯀꯣꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯣꯏꯃꯥ, ꯁꯣꯔ ꯑꯝꯇ ꯍꯣꯟꯈꯤꯒꯦ꯫ ꯖꯁꯄꯔꯅ, ꯉꯁꯥꯏꯗꯒꯤ ꯁꯣꯔ ꯊꯤꯡꯉꯤꯔꯣ ꯍꯥꯏꯁꯤ ꯅꯪꯗꯤ? ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯔꯦ꯫ ꯖꯦꯛꯅ, ꯁꯤꯕꯨ ꯁꯤꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯖꯦꯀꯣꯕꯅ, ꯑꯁ, ꯃꯥꯅ ꯉꯁꯥꯏ ꯇꯣꯟꯗ ꯍꯥꯏꯈꯤ ꯃꯌꯥꯝꯗꯨꯕꯨ, ꯑꯁ, ꯐꯣꯟ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫
ꯁꯣꯐꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯈꯠꯂꯒ ꯔꯤꯁꯤꯞ ꯀꯣꯜꯗꯨ ꯆꯦꯛ ꯇꯧꯔꯨꯕꯗ ꯅꯝꯕꯔ ꯌꯥꯎꯔꯝꯗꯕꯗꯨ ꯎꯕꯗ ꯅꯝꯕꯔ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯣꯁꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯉꯝꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯑꯣꯟ ꯆꯥꯏꯅꯦ꯫ ꯔꯣꯖꯔ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯦ ꯃꯥ? ꯆꯨꯝꯃꯤ ꯍꯩ ꯃꯥꯅ ꯍꯥꯏꯕ ꯖꯦꯀꯣꯕꯀ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ? ꯔꯣꯖꯔ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯩ ꯇꯞꯅ ꯖꯦꯀꯣꯕꯅꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦ? ꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯅꯦ ꯅꯨꯄꯤꯗꯨꯅꯤ ꯃꯆꯤꯟꯒꯗꯨ ꯖꯧ ꯑꯃꯨꯛ ꯇꯣꯏꯕ ꯖꯦꯀꯣꯕꯇꯒ ꯑꯣꯟꯁꯤꯜꯂꯒ ꯐꯤꯂꯝ ꯗꯔꯃꯥꯗꯧꯅ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯀꯥꯏꯅꯒ ꯀꯌꯥꯗ ꯉꯛꯂꯤꯕꯅꯣ꯫ ꯖꯦꯀꯣꯕꯀꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯊꯤꯅ ꯆꯩꯕꯗꯒꯤ ꯏꯀꯥꯏꯔꯒ ꯀꯞꯄꯒ ꯆꯠꯈ꯭ꯔꯦ꯫ ꯔꯣꯖꯔ ꯇꯞꯅ ꯖꯦꯀꯣꯕꯅꯕꯨꯗꯤ ꯄꯥꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯕꯦꯝꯅꯗꯤ ꯄꯥꯝꯈꯤꯗꯦ꯫ ꯏꯁ ꯍꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯟꯈꯠꯂꯒ ꯃꯆꯤꯟꯗꯨ ꯊꯤꯔꯤꯕ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕ ꯄꯥꯝꯃꯛꯑꯃꯅꯤ꯫ ꯑꯗꯨ ꯄꯥꯝꯕꯗꯨꯅꯕꯨ ꯃꯌꯨꯝꯗ ꯆꯠꯈꯤꯗꯨꯅꯤ꯫ ꯍꯩ ꯑꯇꯣꯝꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯁꯤꯗꯩꯗꯤ ꯉꯧꯁꯤꯟꯅꯕ ꯌꯥꯔꯔꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯒ ꯀꯣꯏꯕꯤꯔꯅꯨ ꯏꯃꯥ ꯈꯤꯔꯦꯀꯣ ꯄꯥꯝꯖꯗ꯭ꯔꯦ ꯑꯝꯇꯒ ꯅꯪꯅ ꯇꯤꯟꯅꯔꯤꯕ ꯁꯪꯒꯁꯤꯡꯗꯣ ꯏꯃꯥ ꯄꯥꯝꯗꯦ꯫ ꯔꯣꯖꯔ ꯁꯥꯎꯔꯛꯏ꯫ ꯑꯃ ꯇꯤꯟꯅꯩ ꯄꯥꯝꯗꯦ ꯅꯣꯏ ꯅꯄꯥꯗꯣ ꯑꯗꯩꯗꯤ ꯏ ꯀꯥꯔꯛꯑꯅꯤ ꯖꯦꯀꯣꯕꯀ ꯇꯤꯟꯅꯔꯝꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯣ ꯍꯥꯏꯌꯣ ꯇꯧꯈꯤꯗ꯭ꯔꯕ? ꯔꯣꯁꯅꯤ ꯇꯞꯊꯔꯛꯏ꯫ ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯅꯪꯕꯨ ꯖꯦꯀꯣꯕꯀ ꯇꯤꯟꯅꯕ ꯄꯥꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯌꯥꯝꯕꯗꯣ ꯂꯥꯜꯍꯧꯕ ꯌꯥꯎꯕꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯀ ꯇꯤꯟꯅꯔꯣ ꯍꯧꯖꯤꯛ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯡꯗꯣ ꯄꯨꯜꯂꯅꯨ꯫ ꯅꯣꯏ ꯅꯄꯥꯗ ꯍꯥꯏꯔꯨꯔꯣ ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯑꯃꯨꯛ ꯇꯤꯟꯅꯒꯅꯨ ꯑꯩꯁꯦ ꯆꯞꯄꯤ ꯊꯥꯕ ꯃꯤꯔꯣ? ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯧꯅꯕ ꯂꯣꯏꯅꯕ ꯈꯧꯇꯛ ꯆꯥꯅꯈ꯭ꯔꯕ ꯏꯃꯥꯟꯅꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯧꯅꯔꯨꯔꯗꯤ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯈꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯨꯡꯀꯧ ꯀꯧꯅꯔꯣꯏ ꯐꯠꯇ꯭ꯔꯕ ꯖꯣꯔꯥꯏ ꯆꯨꯕ ꯃꯌꯥꯝꯗꯨꯒ ꯑꯗꯨꯝ ꯄꯨꯜꯂꯅꯤ ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯔꯣꯁꯅꯤ ꯍꯧꯖꯤꯛꯇꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯆꯨꯔꯤꯗꯨꯗ ꯐꯝꯂꯒ ꯀꯞꯄꯤ꯫ ꯃꯥꯡꯉꯦ ꯑꯩꯒꯤ ꯏꯆꯥꯉꯩ ꯂꯣꯏꯅ ꯃꯥꯡꯉꯦ ꯉꯁꯤꯗꯤ ꯆꯨꯝꯃꯤ ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯩꯅꯤ ꯖꯦꯀꯣꯕꯀ ꯇꯤꯟꯅꯖꯔꯝꯂꯕꯗꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤꯀꯣ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯃꯥ ꯑꯃꯅꯤ꯫ ꯃꯇꯥꯡ ꯆꯥꯗꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯅꯤꯁꯥ ꯑꯔꯩꯈꯩ ꯆꯥꯁꯤꯜꯂꯒ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯔꯣꯁꯅꯤ ꯃꯕꯨꯛꯇ ꯌꯦꯞꯄꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯑꯆꯧꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯆꯧꯕ ꯅꯪ ꯌꯨ ꯊꯛꯄꯁꯤ ꯂꯦꯞꯄꯔꯣꯏꯗ꯭ꯔꯥ? ꯏꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯄꯩꯁꯥ ꯊꯥꯈꯤꯕꯗꯨ ꯌꯨ ꯊꯛꯅꯕ꯭ꯔꯣ? ꯑꯣ ꯃꯃꯥ ꯁꯣꯔꯤ ꯑꯥꯏ ꯑꯦꯝ ꯔꯤꯌꯦꯂꯤ ꯁꯣꯔꯤ ꯉꯁꯤꯗꯤ ꯅꯆꯥ ꯈꯔ ꯉꯥꯎꯔꯦ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏ ꯆꯦ ꯌꯨꯝꯗ ꯂꯩꯔꯕꯣ? ꯍꯣ ꯂꯩꯔꯦ ꯃꯌꯨꯝ ꯄꯥꯟꯕ ꯅꯥꯇꯩ ꯆꯥꯔꯨꯗꯕꯒꯤ ꯅꯆꯦ ꯍꯜꯂꯛꯑꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏꯕꯨ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦ ꯉꯁꯤꯗꯤ ꯏꯆꯥ ꯆꯥꯎꯔꯒ ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯈꯜꯂꯨꯕ ꯏꯃꯥ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯌꯦꯡꯂꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯀꯌꯥ ꯏꯃꯤꯠꯁꯤꯗ꯫ ꯑꯁ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯈꯛꯇ ꯊꯥꯔꯛꯑꯣ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ꯫ ꯔꯣꯁꯅꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯔꯣꯖꯤ ꯇꯥꯔꯗꯨꯅ ꯏꯃꯥ ꯀꯔꯤꯅꯣ ꯅꯪ ꯉꯥꯎꯔꯕꯣ? ꯔꯣꯁꯅꯤꯗꯨ ꯑꯣꯛ ꯈꯣꯡꯒꯩ ꯀꯥꯞꯊꯣꯔꯛꯏ꯫ ꯅꯃꯥ ꯑꯩꯒꯤ ꯀꯤꯠꯅꯤꯁꯦ ꯃꯁꯤ ꯂꯧꯊꯣꯛꯂꯒ ꯌꯣꯟꯗꯧ ꯃꯉꯥꯏꯔꯦ ꯅꯣꯏ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯔꯣꯀꯤ ꯇꯥꯔꯛꯄ ꯋꯥꯕꯗꯒꯤ ꯊꯝꯖꯔꯦ ꯀꯞꯐꯧꯔꯣ꯫ ꯔꯣꯀꯤꯅ ꯐꯣꯟ ꯊꯝꯗ꯭ꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯚꯥꯏ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯄꯥꯏꯍꯧꯒꯦ꯫ ꯁꯦ ꯄꯥꯏꯖꯔꯣ ꯑꯩꯗꯤ ꯄꯦꯟꯖꯔꯦ ꯈꯣꯏ ꯃꯣꯝꯒꯤ ꯏꯁꯧꯗ꯫ ꯖꯦꯀꯤꯅ ꯐꯣꯟꯗꯨ ꯂꯧꯔꯒ ꯅꯦꯅꯦ꯫ ꯔꯣꯁꯅꯤ ꯁꯥꯎꯔꯒ ꯍꯩ ꯌꯥꯏꯃ ꯅꯪꯁꯨꯅꯤ ꯊꯕꯛ ꯇꯧꯔꯤꯕꯤꯅꯤ ꯍꯥꯏꯗꯅ ꯅꯌꯨꯝ ꯏꯪꯈꯣꯜ ꯑꯔꯩꯈꯩ ꯌꯣꯜꯂꯒ ꯃꯤꯔꯝꯗꯨꯗ ꯅꯠꯁꯤꯕꯨ ꯅꯤꯁꯥ ꯆꯥꯗꯅ ꯉꯥꯎꯗꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯅꯦꯅꯦ ꯑꯗꯨꯏ ꯅꯠꯇꯦꯗ
ꯑꯍꯥꯟꯕꯒꯤ ꯊꯕꯛ ꯆꯪꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯥ ꯇꯧꯕꯒꯤ ꯚꯔꯥꯒꯤ ꯀꯩꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯟꯕꯩꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏꯒꯤ ꯄꯥꯎ ꯀꯔꯤꯝ ꯇꯥꯗ꯭ꯔꯕ ꯅꯣꯏꯒꯤ ꯅꯄꯥ ꯅꯃꯥꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥꯒꯤ ꯏꯆꯥ ꯏꯋꯥ ꯐꯥꯎ ꯁꯦꯟꯅꯕ ꯉꯝꯖꯗ꯭ꯔꯦ ꯅꯅꯥꯎ ꯑꯇꯣꯝꯕꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯈ꯭ꯔꯦ ꯅꯣꯏꯗꯤꯅꯦ ꯅꯤꯁꯥ ꯆꯥꯗꯅ ꯅꯔꯤꯟ ꯇꯟꯕꯅꯤꯅ ꯅꯄꯨꯟꯁꯤꯗꯣ ꯃꯤ ꯑꯣꯏꯔꯔꯣꯏꯌꯦ ꯔꯣꯁꯅꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯈꯩ ꯖꯦꯀꯣꯕ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯛꯅꯤ ꯖꯦꯀꯤꯅ ꯇꯥꯔꯝꯃꯤꯕ ꯀꯔꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯕꯣ ꯅꯦꯅꯦ ꯑꯗꯨꯗꯤ ꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯈꯪꯂꯣꯏꯌꯦ ꯅꯣꯏꯗꯤ ꯈꯪꯂꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯄꯨꯂꯞ ꯃꯥꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯀꯀꯥ ꯆꯥꯎꯍꯜꯅ ꯍꯟꯕꯤꯕꯅꯤ ꯄꯩꯁꯥꯕꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯑꯇꯣꯝꯕꯅ ꯍꯟꯖꯤꯜꯂꯝꯃꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯦꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯃꯤꯔꯣꯠ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯂꯥꯛꯑꯝꯃꯔꯣꯏꯅꯦ ꯑꯀꯣꯟꯕꯒꯤ ꯋꯥꯍꯪꯗꯨꯗꯗꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯔꯣꯁꯅꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯌꯥꯏꯃ ꯅꯣꯏ ꯇꯥꯃꯣꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯖꯦꯀꯤ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯆꯨꯝꯕꯅꯤ ꯕꯖꯥꯔꯗ ꯄꯩꯁꯥ ꯈꯥꯏ ꯆꯠꯄꯗ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯖꯦꯀꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯅꯤꯅꯦꯅ ꯂꯧꯕꯤꯔꯣ ꯐꯔꯦ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯂꯒꯦ ꯉꯁꯤꯗꯤ ꯅꯦꯅꯦ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩ ꯍꯣꯏ ꯅꯦꯅꯦ ꯊꯝꯖꯔꯒꯦ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯔꯣꯖꯤꯅ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯃꯤꯔꯝꯗ ꯂꯩꯔꯤꯕ ꯏꯄ꯭ꯋꯥꯗꯨꯗ ꯑꯗꯨꯝꯅ ꯆꯩꯕꯤꯔꯤꯕ ꯀꯩꯒꯤꯅꯣ ꯔꯣꯁꯅꯤꯅ ꯈꯥꯡꯕ ꯉꯝꯗꯕꯒꯤꯅꯦ ꯏꯃꯥꯅ ꯆꯩꯔꯤꯕꯁꯦ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯏ ꯀꯌꯥꯝ ꯍꯣꯠꯅꯩ ꯍꯥꯏꯕꯗꯣ ꯏꯆꯥꯗꯤ ꯃꯧ ꯑꯣꯏꯔꯨꯔꯕꯁꯨ ꯏꯁꯣꯔꯅ ꯑꯉꯥꯡ ꯄꯤꯗ꯭ꯔꯤꯕꯅꯤꯅ ꯈꯪꯂꯔꯣꯏꯌꯦ ꯃꯃꯥ ꯑꯃꯅ ꯃꯆꯥꯗ ꯁꯤ ꯌꯧꯅ ꯆꯦꯛꯂꯤꯕꯁꯦ ꯊꯃꯣꯏꯗ ꯀꯌꯥꯝ ꯆꯥꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯅꯣꯏꯗꯤ ꯈꯪꯂꯔꯣꯏꯌꯦ ꯈꯪꯂꯔꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯁꯅꯤꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯔꯣꯖꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯑꯆꯨꯝꯕꯅꯤ ꯈꯜꯂꯒ ꯃꯈꯥ ꯇꯥꯖꯕꯁꯨ ꯉꯝꯖꯗ ꯅꯤꯡꯉꯝꯗꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯑꯕꯦꯝꯗꯨ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯅꯤꯁꯨ ꯀꯣꯂꯦꯖ ꯆꯠꯈꯤꯕꯗꯨ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯧꯕꯒ ꯇꯥꯗꯕꯗꯨꯗ ꯔꯥꯅꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯕꯦꯝ ꯕꯦꯝ ꯑꯕꯦꯝꯗꯨ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯏ ꯃꯌꯥꯝꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯅꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯩꯃ ꯏꯆꯥꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯑꯕꯦꯝ ꯀꯞꯅ ꯏꯃꯥ ꯔꯣꯖꯔꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯁꯨ ꯃꯆꯥꯅ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯌꯨ ꯊꯛꯄ ꯀꯣꯏꯕ ꯂꯥꯡꯕ ꯉꯥꯎꯕꯗꯣ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯇꯥꯏꯅꯔꯛꯑꯦ ꯔꯥꯅꯤꯅ ꯀꯔꯤ ꯃꯆꯥꯅ ꯐꯠꯇ꯭ꯔꯒ ꯏꯆꯥꯗ ꯇꯥꯏꯅꯔꯤꯕ ꯃꯩ ꯈꯌꯥꯠꯇꯨ ꯁꯦꯒꯥꯏꯒꯦꯅꯦ ꯑꯗꯨꯅꯤ ꯏꯃꯥ ꯑꯗꯨꯒ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯗ ꯈꯕꯔ ꯄꯤꯕ ꯍꯦꯛ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯣ ꯑꯩꯒ ꯇꯤꯟꯅꯖꯕꯅꯤ ꯃꯥꯅꯕꯨꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯔꯣꯖꯔꯒꯁꯨ ꯇꯤꯟꯅꯕꯅꯤ ꯍꯣꯠꯅꯕ ꯀꯟꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯤ ꯑꯗ ꯑꯩꯅ ꯃꯈꯣꯏꯗ ꯆꯠꯂꯨꯕꯗ ꯔꯣꯖꯔ ꯃꯃꯥ ꯂꯥꯛꯑꯒ ꯃꯆꯥꯗꯣ ꯃꯥꯡꯍꯜꯂꯒ ꯄꯥꯝꯗ꯭ꯔꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯗ ꯑꯃꯨꯛ ꯀꯣꯏꯔꯤꯔ ꯀꯥꯏꯅꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯑꯦ ꯏꯁ ꯃꯣꯏꯒꯤ ꯃꯊꯧ ꯀꯩ ꯂꯩꯒꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯑꯄꯥꯝꯕ ꯅꯨꯄꯥ ꯆꯨꯁ ꯇꯧꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯄꯥ ꯈꯟꯕ ꯌꯥꯕ꯭ꯔꯣ ꯃꯆꯥꯗꯨ ꯅꯨꯄꯤꯅ ꯄꯥꯝꯕꯤꯅꯕ ꯍꯥꯟꯅ ꯋꯥꯔꯛꯎ ꯍꯥꯏꯌꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ ꯃꯣꯏꯅ ꯏꯆꯥꯗꯒꯤ ꯀꯩ ꯍꯦꯜꯂꯗꯅ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯦ ꯇꯣꯟ ꯍꯥꯏꯕꯤ ꯃꯋꯥ ꯐꯪꯗꯕꯤꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯦꯀꯣꯕ ꯄꯥꯝꯕ ꯇꯣꯛꯂꯝꯗ꯭ꯔꯤ ꯑꯩ ꯂꯩꯅ ꯃꯥꯅ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ ꯉꯁꯤꯅꯦ ꯃꯌꯨꯝ ꯆꯠꯂꯒ ꯃꯁꯝꯗꯣ ꯐꯣꯏꯗꯠꯂꯨꯅꯤꯀꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯝꯕ ꯑꯉꯥꯡꯅꯤ ꯇꯤꯟꯅꯔꯨꯅꯨ ꯃꯥꯟꯅꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯃꯥꯅ ꯅꯨꯄꯥꯗꯨꯗ ꯁꯨꯝ ꯍꯧꯔꯒ ꯅꯨꯄꯥꯗꯨꯅ ꯑꯩ ꯅꯨꯡꯁꯤꯖꯕꯗꯣ ꯀꯩꯍꯧꯕꯤꯔꯤꯅꯤ ꯑꯩ ꯖꯦꯀꯣꯕꯇ ꯂꯩꯇ ꯌꯥꯗꯦ ꯏꯃꯥ ꯃꯌꯥꯝꯁꯦ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯖꯦꯀꯣꯕꯇ ꯂꯩꯇ ꯌꯥꯔꯣꯏ
ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯏꯆꯥꯅ ꯐꯩ ꯈꯟꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯨꯗ ꯂꯩꯌꯨ ꯁꯥꯎꯔꯨꯅꯨ ꯀꯞꯄꯨꯅꯨ ꯀꯣꯛ ꯆꯤꯛꯅꯕꯅꯤ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯣꯟꯁꯨ ꯖꯦꯀꯣꯕꯀꯤ ꯅꯝꯕꯔ ꯐꯪꯂꯦꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨ ꯑꯕꯦꯡꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯈꯟꯈ꯭ꯔꯦ ꯖꯦꯀꯣꯕꯅꯁꯨ ꯇꯣꯟꯒꯤ ꯅꯝꯕꯔꯗꯨ ꯌꯥꯎꯔꯝꯗ꯭ꯔꯕꯅꯤꯅ ꯃꯊꯧꯒ ꯆꯤꯟꯕꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯎꯄꯥꯏ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯖꯦꯀꯤꯅ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯅꯤꯅ ꯃꯅꯥꯎ ꯖꯦꯀꯣꯕꯀꯤ ꯐꯣꯟ ꯅꯝꯕꯔ ꯏꯇꯠ ꯇꯠꯇꯅ ꯍꯪꯕꯗꯨꯗ ꯔꯣꯁꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯖꯦꯀꯣꯕ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯖꯦꯀꯣꯕ ꯃꯆꯤꯟꯗꯁꯨ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯖꯩ ꯑꯩꯅ ꯏꯪꯈꯣꯜꯁꯦ ꯂꯩꯔꯦ ꯏꯆꯥꯇꯣꯝꯕꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯒꯦ ꯈꯟꯈꯤꯕꯗꯨ ꯉꯁꯤꯗꯤ ꯌꯨꯝꯕꯨ ꯖꯦꯀꯣꯕꯅ ꯀꯌꯥꯗ ꯅꯤꯡꯊꯤꯅ ꯁꯥꯈ꯭ꯔꯕ ꯁꯤꯅꯤꯀꯣ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗꯣ ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕꯅ ꯃꯦꯗꯥꯝ ꯔꯣꯁꯅꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯁ ꯑꯣꯟꯊꯣꯛ ꯐꯖꯅ ꯁꯥꯈ꯭ꯔꯦꯗ ꯌꯨꯝꯁꯤꯗꯤ ꯅꯦꯅꯦ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯌꯨꯝ ꯐꯖꯕ ꯑꯃꯠꯇ ꯁꯥꯒꯦ ꯈꯟꯈꯤꯕꯁꯦ ꯉꯁꯤꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯉꯝꯖꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇꯣꯏꯅꯤ ꯂꯥꯛꯎꯀꯣ ꯃꯦꯗꯥꯝ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯥꯒꯤꯕꯣ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯑꯗꯣ ꯃꯦꯗꯥꯝ ꯀꯩ ꯂꯩꯔꯒꯦ ꯏꯃꯨꯡ ꯆꯪꯁꯦ ꯏꯍꯦ ꯅꯌꯨꯝꯁꯤ ꯎꯕꯗ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯀꯣꯟꯅ ꯁꯪꯒꯥꯕꯒꯤ ꯂꯥꯛꯄꯗ ꯃꯅꯨꯡꯗꯨ ꯌꯦꯡꯂꯒꯦ ꯀꯩꯅꯣꯅꯦ ꯅꯌꯥꯝꯕ ꯌꯥꯏꯃꯅ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯪꯕꯗ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯖꯦꯀꯣꯕ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯏ ꯄꯨꯛꯅꯤꯡ ꯐꯥꯊꯖꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯡꯗꯣꯛꯂꯒ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ ꯃꯦꯗꯥꯝ ꯆꯪꯂꯔꯣꯏ ꯍꯥꯏꯕꯅꯤꯅ ꯂꯩꯕꯤꯔꯝꯃꯣ ꯑꯗꯨ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯆꯥꯒꯤ ꯁꯦꯟꯗꯣꯏꯁꯨ ꯄꯤꯈꯠꯄ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯦꯗꯥꯝ ꯑꯩ ꯁꯦꯟꯗꯣꯏ ꯂꯧꯖꯔꯣꯏ ꯃꯦꯗꯥꯝ ꯍꯣꯏꯅ ꯂꯩꯔꯀꯥꯟꯗ ꯁꯦꯂꯦꯞꯇꯨꯗꯪ ꯄꯤꯈꯠꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯔꯣꯁꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕ ꯃꯇꯣꯟꯗ ꯈꯟꯖꯩ ꯅꯣꯏꯕꯨ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯏꯌꯥꯝꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯊꯤ ꯍꯥꯏꯗꯨꯅ ꯑꯩꯈꯛ ꯃꯤꯔꯥꯏꯔꯨꯕ ꯇꯧꯗꯅ ꯆꯔꯥ ꯀꯌꯥ ꯍꯦꯟꯗꯨꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯂꯛꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯦ ꯅꯨꯡꯉꯥꯏꯕꯒꯤ ꯃꯩ ꯐꯪꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯂꯛꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯕ ꯕ꯭ꯂꯦꯛꯀꯤ ꯆꯣꯃꯤ ꯑꯦꯜꯆꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯑꯃꯠꯇ ꯂꯩꯇꯦ